Hello ma'am, Muhini ma'am yafamda kolona khurumjari ngasisu anauba video ama puduna lachere ma'am yafamda ngasigi video se karnataka garden koibagi video oidone ado asisina gari parking ni ma'am gari parking agi somdana counter lerebako ma'am ticket kanari sina gate oidone ba karnataka garden gi do ai budi changba hore ticket kaglorabadina Day to the whole Miam Jing Nessin, wine white to have a dog, Miam, a bit more. A course of the Sangba Hore, Miam, but don't they get Sango, but don't they Sango and hungry, but they get you a shoe, photographer, photo, shoot over ye have a car to the on to a Jing river. Jadi ma'am hauji akhoi kadom changsiगे na hainari lambi se ma'am thoeba ko lambi ani thoeba mathalon de suka khalaga su jai ade makhan su jai ba ore akhoi na koi de mafam se ko a makha jinghalage ma'am dum jingsi ko ma'am kadai de kadai phaw ko de noi bi do si mathaka khalaga dum unya ba ko hau se ko mathaka khale ba ko son makha gi lambi si de si tupla jai hai ba ado kon mathaka khalaga som de mako thilise sesiga ogi lei chara gumba adumba jamna lei sabsaba yam lerme ba du si jengina si ma'am sidegi jengsi koina koi de mafam se ama khada ne ba asina koi mathak haibo do ore makhada oide ne ba makhada ne yong se aada lei ba makha se aada uri ba ma'am se si loi koirak to ne ba haji akoi adagi jum macha ka uri se asige sita changu de ne ba si akoi se koirak de ne yang si ma'am jum macha se asi manungda kai lei ke habado asigana lei chara si de jum macha de gi manak to ne ba si se lei chara su ma'am hore lei se adi lei yaw de bi manare ngakta oina oyaba ko manare ngakta si che lei re che lei se yam phajai ade asigana murti ga lei ko ain che lei phajabani na naksal laga khara kape dum sabun oina phajana saleba amani tang oroga sune yam phajai haiba jumdu gi manung do achu changba horeba man se su mapan su che lei pambe ma horame che lei pambe ma ni hore phajamani na dum kapsalla phajai dum yeng si ma'am manung da changaga lei pambi ngata oraga su ko akhoi kai hani lei ji sataba sina aloe vera ne ko aloe vera mathonai bi haigadra khangde yam phajai ade asina manare ngakta oire tawre ko lei dem ta sataba ne manare ngakta decoration gi ba yam phaja ba jum daga thanaga maming adi yam khangjade da yam phajai ingwe si ma'am sige si gam ta khang ko hobe ko ke aloe vera si tam mangai rai ne ho se atei su akhang ba yawi manan yawraga su na pi de ma thok de kai ming ko no di khangjade
ꯃꯌꯥꯝ ꯁꯤꯗꯩ ꯑꯗꯨꯝ ꯆꯠꯂꯒꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯈ꯭ꯔꯤ ꯋꯥꯇꯔꯐꯣꯜ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝꯕꯒ ꯃꯌꯥꯝ ꯎꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤ ꯁꯤꯒꯁꯨ ꯉꯥꯅꯨ ꯔꯤꯌꯦꯜ ꯉꯥꯅꯨ ꯃꯥꯜꯂꯨꯔꯦꯕ ꯑꯩꯗꯤ ꯔꯤꯌꯦꯜ ꯉꯥꯅꯨꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯉꯥꯅꯨꯗꯨꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯦꯡꯁꯤ ꯃꯈꯥ ꯇꯥꯕꯗꯣ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯎꯅꯤ ꯐꯖꯕ ꯑꯗꯩꯁꯨ ꯃꯌꯥꯝꯇꯨ ꯁꯤꯗ ꯎꯔꯦꯕꯀꯣ ꯕ꯭ꯔꯤꯖꯇꯨꯁꯨ ꯎꯔꯦ ꯑꯗꯩ ꯃꯈꯥꯗ ꯂꯩꯁꯤꯅ ꯋꯥꯇꯔꯐꯣꯜꯅꯦꯕꯀꯣ ꯋꯥꯇꯔꯐꯣꯜꯁꯤꯗ ꯉꯥꯒ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯠꯂꯒ ꯆꯠꯁꯤꯁꯦ ꯕ꯭ꯔꯤꯖꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯐꯝꯗ ꯌꯧꯔꯦ ꯉꯥ ꯃꯌꯥꯝ ꯆꯥ ꯂꯩꯔꯝꯃꯦ ꯉꯥꯁꯤꯡꯁꯦ ꯃꯑꯣꯡꯒꯤ ꯉꯥ ꯉꯥꯛꯇꯅꯦꯕ ꯌꯥꯝ ꯐꯖꯩꯑꯕ ꯍꯥꯏꯗꯤ ꯆꯕꯨꯟ ꯏꯔꯣꯏꯔꯤꯌꯦ ꯑꯁꯤ ꯎꯕꯗ ꯃꯌꯥꯝꯁꯦ ꯄꯪꯂꯥꯡꯗ ꯂꯥꯟꯅꯔꯦꯕꯀꯣ ꯁꯤꯒꯠ ꯑꯃꯨꯛ ꯍꯦꯜꯂꯦꯕ ꯖꯥꯝꯅ ꯂꯩꯕꯁꯦ ꯑꯗꯒꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯏꯁꯤꯡ ꯆꯦꯟꯊꯔꯛꯏ ꯍꯥꯏꯗꯤ ꯄꯣꯜ ꯑꯃꯗꯒꯤ ꯄꯣꯜ ꯑꯃꯗ ꯑꯃꯨꯛ ꯏꯁꯤꯡꯁꯦ झरनाꯒꯁꯨ ꯌꯥꯎꯔꯦꯕ ꯑꯗꯒꯤ ꯉꯥꯅꯨꯒꯁꯨ ꯂꯩꯌꯦ ꯔꯤꯌꯦꯜ ꯉꯥꯅꯨꯁꯨ ꯌꯥꯎꯔꯦ ꯃꯨꯔꯇꯤꯅ ꯁꯥꯕ ꯉꯥꯅꯨꯁꯨ ꯌꯥꯎꯔꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯉꯥꯅꯨꯗꯣ ꯁꯤꯗ ꯂꯩꯔꯁꯨ ꯃꯃꯥ ꯃꯆꯥ ꯃꯇꯩ ꯃꯅꯥꯎ ꯐꯦꯃꯤꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯍꯥꯏꯗꯤ ꯉꯥꯁꯦ ꯎꯕꯗ ꯐꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯄꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦꯕ ꯃꯌꯥꯝ ꯁꯤꯗꯩ ꯉꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯅ ꯂꯩꯔꯝꯃꯦꯕ ꯑꯉꯧꯕ ꯃꯆꯨꯒꯤꯁꯦ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯑꯁꯤꯒꯩꯁꯤꯅ ꯏꯁꯤꯡ ꯄꯥꯏꯈꯠꯅꯕꯗꯨꯅꯦꯕꯀꯣ ꯃꯦꯆꯤꯟ ꯑꯣꯟ ꯇꯧꯗꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯏꯁꯤꯡꯒꯗꯤ ꯄꯥꯏꯈꯠꯇꯦꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤ ꯂꯣꯏ ꯑꯣꯟ ꯇꯧꯔꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯦꯕ ꯏꯁꯤꯡꯗꯣ ꯄꯥꯏꯈꯠꯄ ꯇꯥꯔꯗꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯗꯣ ꯑꯣꯟ ꯇꯧꯗ꯭ꯔꯕꯅꯤꯅ ꯐꯖꯗ꯭ꯔꯦ ꯋꯥꯇꯔꯐꯣꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯈ꯭ꯋꯥꯏ ꯃꯈꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏ ꯃꯊꯛꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯃꯈꯥꯕꯨꯛ ꯑꯣꯏꯗꯣꯏꯅꯦꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯩ ꯁꯤꯗꯁꯨ ꯆꯥ ꯕꯒꯥꯟꯒ ꯃꯌꯥꯝ ꯂꯧꯔꯤ ꯍꯥꯏꯗꯤꯀꯣ ꯑꯣꯇꯤꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯥ ꯕꯒꯥꯟ ꯂꯩ ꯍꯥꯏꯕ ꯌꯥꯏꯀꯣ ꯆꯠꯂꯨ ꯃꯐꯝꯁꯦ ꯆꯥ ꯕꯒꯥꯟ ꯉꯥꯛꯇ ꯎꯏꯌꯦꯕꯀꯣ ꯁꯤꯁꯦ ꯂꯩ ꯃꯌꯥꯝ ꯁꯥꯔꯤ ꯃꯐꯝꯁꯦ ꯑꯁꯤꯁꯤꯒ ꯍꯥꯏꯗꯤ ꯐꯣꯇꯣ ꯀꯥꯞꯅꯗꯣꯏꯅꯦꯕ ꯐꯣꯇꯣ ꯀꯥꯞꯅꯩꯌꯦꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒꯀꯣ ꯑꯩꯈꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯄꯨꯁꯦ ꯍꯥꯏꯅ ꯃꯊꯛ ꯀꯥꯈꯠꯂꯤꯅꯦꯕ ꯖꯦꯡꯁꯤ ꯑꯗꯩ ꯁꯣꯝꯗꯅ ꯆꯥ ꯕꯒꯥꯟ ꯉꯥꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯩꯈꯣꯏꯕꯥꯅꯤ ꯂꯥꯛꯏ ꯏꯅꯥꯎꯄꯥ ꯑꯃꯅ ꯐꯣꯇꯣꯁꯦ ꯀꯥꯞꯄꯤꯕꯅꯦꯕ ꯁꯤ ꯃꯇꯥꯡꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯤꯕꯅꯦꯕ ꯉꯝꯃꯤ ꯃꯐꯝꯁꯦ ꯁꯤꯒ ꯂꯩꯔꯦ ꯕ꯭ꯔꯤꯖꯇꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯍꯟꯈꯤꯕ ꯕ꯭ꯔꯤꯖꯇꯣ ꯅꯛꯁꯜꯂꯦꯕꯀꯣ ꯁꯤꯒꯩꯁꯤꯗ ꯐꯣꯇꯣ ꯀꯥꯞꯂꯨꯔꯒ ꯕ꯭ꯔꯤꯖꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯠꯁꯤ ꯍꯥꯏꯅꯔꯤꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯣꯇꯣ ꯀꯥꯞꯐꯝꯗꯣ ꯌꯧꯔꯦꯕꯀꯣ ꯁꯤ ꯐꯣꯇꯣ ꯁꯨꯠ ꯇꯧꯅꯔꯤ ꯑꯗꯒꯤ ꯑꯥꯗ ꯎꯔꯤꯁꯦ ꯆꯥ ꯕꯒꯥꯟꯅꯤ ꯆꯥ ꯕꯒꯥꯟꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦꯕ ꯇꯤ ꯐꯦꯛꯇ꯭ꯔꯤ ꯍꯥꯏꯒꯗꯣꯏꯅꯦꯕ ꯃꯐꯝꯗꯨꯅꯦꯕ ꯁꯦ ꯇꯤ ꯐꯦꯛꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯤꯡꯉꯛꯄ ꯋꯥꯇꯔꯐꯣꯜ ꯑꯗꯒꯤ ꯉꯥꯒ ꯃꯌꯥꯝ ꯂꯩꯍꯧꯋꯦꯕ ꯃꯐꯝꯗꯣ ꯑꯁꯤꯗꯩ ꯃꯌꯥꯝ ꯑꯩꯅ ꯎꯔꯤꯁꯦ ꯀꯥꯈꯠꯄꯗꯣ ꯎꯖꯍꯧꯗ꯭ꯔꯦ ꯃꯁꯥꯡꯁꯦ ꯌꯥꯝꯅ ꯀꯤꯖꯩꯌꯦꯕꯀꯣ ꯊꯣꯛ ꯅꯣꯝꯃꯤ ꯕ꯭ꯔꯤꯖꯇꯣ ꯍꯧꯖꯤꯛ ꯒꯥꯔꯗꯦꯟ ꯂꯩꯅꯔꯦꯕꯀꯣ ꯒꯥꯔꯗꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯒꯤ ꯂꯩ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯕ ꯍꯧꯔꯦ ꯁꯤꯗꯗꯤ ꯂꯩ ꯌꯥꯝ ꯁꯥꯠꯂꯦꯕ ꯐꯖꯕ ꯃꯑꯣꯡꯒꯤ ꯂꯩ ꯑꯗꯨꯗꯩ ꯑꯪꯒꯨꯔ ꯄꯥꯝꯕꯤꯒꯁꯨ ꯍꯧꯋꯦꯕꯀꯣ ꯁꯤꯗ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯍꯧꯔꯦ ꯃꯌꯥꯝ ꯁꯤ ꯑꯪꯒꯨꯔ ꯄꯥꯜꯂꯦꯕꯀꯣ ꯑꯁꯪꯕꯅꯤ ꯁꯤꯁꯤꯅ ꯑꯃꯨꯕꯤꯁꯨ ꯌꯥꯎꯔꯤ ꯑꯪꯒꯨꯔꯁꯦ
ꯃꯌꯥꯝꯁꯨ ꯀꯣꯏꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤ ꯃꯐꯝꯁꯦ ꯑꯃꯨꯛꯇꯪ ꯂꯥꯛꯇꯨꯅ ꯀꯣꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯐꯝꯁꯦ ꯐꯖꯕ ꯃꯐꯝ ꯌꯥꯝꯅ ꯎꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝꯅꯕꯨꯗꯤ ꯀꯥꯞꯄ ꯉꯝꯖꯍꯧꯗ꯭ꯔꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯀꯥꯞꯆꯕꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯈꯪꯒꯅꯦꯕꯀꯣ ꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯂꯣꯏꯕ ꯐꯥꯎ ꯃꯇꯦꯛ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯃꯣꯏꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯎꯔꯒꯁꯨ ꯍꯥꯟꯅꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯃꯌꯥꯝ ꯁꯤ ꯌꯥꯔꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯟꯕ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯍꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯀꯣꯏꯔꯨꯕꯒꯤ ꯕꯥꯏ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣꯒ ꯀꯣꯟꯅꯅ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ